Manipur da mi taraga humdoi sikhibada Congress na Prime Minister da asawba phongdokre. Manipur da ngahan thokpa irang da mi taraga humdoi sikhibaga loinana Congress President Malik Arjun Kharge na Prime Minister Narendra Modi gi mathakta asawba phongdokpaga loinana wahang ahum hangkhre. Manipur da nauna thokpa irang da mi taraga humdoi sikhibagi matang da Congress ki lusingba Malik Arjun Kharge na social media X da post tawraduna hai awang nongpoki state ama wediba Manipur da leptana thokliba irang ase ngakpiba ngamloidaba thokdok ama nei thokliba thokdok asigi waroisen Prime Minister Narendra Modi na stakeholder khudingmakta wari sanaduna purakadaba nei mahakna hai ngahan thokiba thokdok amada mi taraga humdoi sikhiba si tha taret helaba Manipur gi irang gi thokdok ama nei state asida numit chani ga tara mangani rom thoklakpa sida mi lising hompu hena mayum makai lehen khedrei Haujik mayum makai laijadraba relief camp da laidiba miyam gi phibam asisu angakpa amada peningai waide Manipur da thokliba irang asigi matang da Congress ki lusingba Malik Arjun Kharge na wahang ahum hangladuna hai Manipur da law and order gi phibam mapung phana lehendriba asigi responsible kanana pugadaba no Chief Minister na irang laksin bangamdana lairiba amade leptana thogaliba irang asigi responsible kanana pugadaba no amasung Kari maram gi Central Government na semkiba Peace Committee na state asida santi purang na ba masag thokpa thabak amata tawbang ngamdriba no Congress na topa party singaloy na Manipur da santi purang na bagidamak Prime Minister na mipum khudimang na yaba waroy sinama purak pang ngamgani hay basi phongdokraba nei mahaki maikay dagi hay riba thabak asi pangthok pang ngamgani hay bagi thazaba lay hay na Kharge na phongdokle Congress ki lusing ba Jairam Ramesh na social media extra post awraduna hay Manipur da thokle ba irang asi Tha taret mapung phakre adubu state asida makata na hogjeksu irang kaya thogle ngahan maktada mi taraga humdoi gi punsi mangkhre ikui kuidana beng ama lutog duna lupa koti taraga ni panlom hukhre Union Home Minister na Manipur da santi lakle hay na phongdokre baso state asida yengbada de madugi ona taina vaneng asigumba phibam asida PM na Manipur gi matangga wapam amata phongdok na leire PM na Manipur gi lusingba singfawba unaroi hay na leire Pumna mag asigi marumda kari lairibage hay na Congress ki lusingba sina hangle